February 3 Esei-Nongmai Cinema Kappa Lila nachingba Pangthokpa Leplagani Film Forum Tunggi yumbirel oigadoriba mahiroi-singi examination gi damak yenglaga khulak lerak amade lampang nachingbada Cinema Kappa Esei-Nongmai amade Lila nachingba Pangthokpa lakliba February 3 gi leplagani haina Film Forum Manipur gi Chairman L. Surjakanta Manipur State Sumang Lila Council gi Lifetime Secretary S. Hemanta amade All Manipur Sound Service Association ki President N. Opendro Singana Huyek piduna press ta thadorok pachero laman haire ware pasi ngasi ayuk pung 13 taba matamda Film Forum gi office ta forum gi chairman Lai Mayom Surjakanta na preside tawduna Film Forum Manipur gi component group ama waidiba apunba Manipur matam isay Kanglo Amig All Manipur Sound Service Association amasung Manipur State Sumang Lila Council na punna Khana minaduna tunggi yung bidel ora kadori basingge exam gi yenglaga ware pasilaw kibanay cherola sinahay adubo hall manung auditorium na chingbada Pangthokpa Thouwong gi di ayaba layganay loina na mahiroi singi exam gi damag yengduna hawji pangthokliba isay lila amadi cinema na chingba pumnamag yamna theng na pangthokpidanaba amasung numidang pung 13 phawbugi manungda thauram pumnamag loisinanaba sukhangalakle loina na tunggi yung bidel oigadoriba mahiroi singda Pangthokadoriba examination gi yaifa thaujal pibaga loinana afaba achangba mahiroi-sing oibiraknaba su haijare loinana lauriba ware basi makha taba cherol ama thoktriba phauba chanagani haire Lannai school Kharana Fongna Chathariba Aranba Thouwong ase Leingakki mari Leinabasinga Manaraga Touribra Haibagi Wahang Thorakli SSUM Manipur Leingakki makhada leiriba school ayambana lisang sinna phagatpa ngamdana leirakiba na maram oiraga Lannai school Kharana Tauning ba tauraga laire masa singtabu lairig hayaurabadi haiduna mama mapa oibasingsu makoigi matung inabagum taure karigumba wafam ama phauba Fongna haidokpa ngamdre senthok lambi marang kaijadaba iramda masida lairig tambada changliba senpham aduki matik wange Lannai school Kharana Fongna Chathariba Thouwong Leingakki mari Leinabasinga Manaraga Touribra Haibagi Wahang Thorakli haina Socialist Student Union of Manipur SSUM gi Publicity and Information Secretary N. Inaw yay masingana press ta thadorok pa cherola sinahay laingang na thokibo order in bangamdriba si masagi daita masakhang daba kaya na sau sarga layre takpaneng mamang sahi 2022 gi November 9 da laingang na thokibo order paper da ayak pa kaiga pangkak oire masigi mayek laraba khudam haibabo thangal kaithel Imphal mayol maktada layriba Guru Nanak Public School na sahi gi final exam nga naloisinduna mamang sahi 2022 gi December 9 da tha ahum gi fee yauraga admission process sathaduna lairambaga loinana chaliba sahi 2023 gi January 13 da gi anouba session haunaba matam leplamba sene masidi laingakpo ikaiba pibada natana school authority na session loisin ge maning loisin loi maning tamlaga laide haibane Leingakki yathang indaba school recognition kakadavane Loina school authority na miyamda namthak tawbagidamak lankhre haijagadabane asigumba Thouwong Chathariba basida mari lenaba JEO singna tumina yengduna laibay basi angagpapo Imphal mayol phauba chumhanba ngamdraba laingak maruwaina Education Department na Manipur pumba kamdaw na sumthorokadoriba no haiba Wahang su Leingakki maphamda hanglakle nakalamarom da yamna ngagliba man na Chingarel Tezpur Paurabi da laiba Success School na Final exam loisinduna na uba academic session January 13 ta hauraga lairamba sine asigumba school sing asigi mathakta laingak na kanba midyeng changadavane session nga na hauraga mahiroide hena khangan gani haiba laite haire cherola sinahay Bisnupur district ki nasawda laiba Stanford Photon School na January 13 da sahigi exam loisinna pohonarambada natana amuksu makoy na tawjariba Thouwong soire khangjaduna Aroiba thokpa subject na February anida thongnaba haiduna yaithoglaga mahiroi singbo study leave haiduna suti thadoklamkhe asigumba parents singdagi phi khonggatnaba chatharamliba Thouwong sing parents singna nainaba matam oire lamlai maikaidana BCom High School final exam loisin khre haire National Road Safety Week ki thoram pangthokre accident thokpagi chang wangkhalakliba se mayai ka banisa charaga made phone sizinaraga gari thobadage nei Khasim Basum Lamdam masida accident thokpagi chang wangkhalakli base mayai kaba nisa charaga gari thauba mobile phone sizinaraga gari thaubadagi ayambani haina Transport Minister Khasim Basum na phongdokre
Wafam asing ngasi Transport Department na sinduna Moirangkhom da leiba Manipur State Transport MST Complex na pangthokiba National Road Safety Week ki thauramda mahakna chief guest ki warol da phongdokhiba nei rehabilitation da layeng na bathamba miyoi ama chingnaningai oiba mawong da leikidrei mitai pung yaibani haiba kongba laistrom leikai dage ningombam sanjai chahi nifu apokba ibohol mitai ase Wakha Nongmai jingchingkhong da leiba The Winners Home da layeng na bathamlamba gi nongan bada chingnaningai oiba mawong da siramlei misi asiga mari leinena ngasi kongba laistrom leikai hainau bol lambi da leikai gi maira pai bi amade club na yaning da phongdoktuna wakat mifam chathakhrei thokdok asi haukiba tha asigi taraga manga ge numidang pung taruk lom taba matamda mahaki mayamba sanjit ka loinana center adu da thamlamba nei sanjay asi mitai pung yaiba nei yu thakpatagi masa soli haiduna center adu da matam khara leinana ba thamlamlaga mathang numit ki ayuk pung 9 ga minute nifu rom taba matamda mahak leitre haina pau pirakhe center adu bu chalai diba mapu adusu kongba laistram leikai dage hidang mayum bimol chan kauba mana chalai bane imung manunggi miyoi singna center adu da chatuna yengluba matamda sanjay ge mamai mamit pombaga loinana naton dagi ita bagi phibam kaya thengna khe jenims ta pukhatuna postmortem tawkhre center adu da laiminari ba inmate sing adu numit khudingi ayuk pung tarukta haugat paga loinana sajel amade breakfast lawmine haiba khanglakhe Karigidamak ayuk pung tarukta inmate sing hawgalaga sanjay na pung 9 aduwaida leitre haina pau pirakhibano sidringai matamda imung manungda pau piraklamlabade nungairamgadabani hairaduna mihad asi loktunuba mihad oiramba yai haina mahaki mayambana phongdorokle misi aduga mari lainana ngasi kongba laistram leikai youth club amade maira paibi singna wakat mifam phamduna misi adugi langlalangjel puthoktriba phauba si bhakchang loroi haina ngasi siamkhiba JSC na laukthokre ningombam sanjay gi misi aduga mari lainana Khetrigau AC ge MLA MD Nurul Hasan na mafam aduda laktuna imung manung amade JSC gi miyoi singa wari sanakre thokdok aduda senaba sing maral gi oiba chairak pigani haina thajaba piraduna lamdam asida chalairiba rehabilitation center singa se social welfare department na piriba chana kanglon chumna Chatpra natragang makoy na ningtam na center chalairibra haibadu thigadana na ba chief minister da taksilaga nei asi bhaksang adu chanabigi laining laisol thoram pangthokpiyo JSC amade imung manunggi apamba singadu phangana na ba mahaki maikedagi honagi haina thajaba piramkhe kangpokpi de ekar kullomda tharamba popi pambi sing yanthathre state government na leptana sangsilagliba war on drugs campaign gi saruk ama waina ngasi kangpokpi district ki cycle police station gi manung chan badalaiba hangsom khulge chingyang da lam ekar kunlom da tharamba popi pambi sing kangpokpi ge SPTS Bikramjit Singh MPS na lusingba timamana yanthatuna manghan khrei KNO KRA na popi pambi thadana ba section wafam tham khrei Leingakki su chanariba kuki lalhulo KNO KRA na hauji laingak na sangsaliba war on drugs sogat paga loinana Lalalu pasina operate tawriba area singda popi pambi thadana ba kan bawafam thamkhrei lupasigi secretary information ti simte na thadorok pachero lamana mamang thakta lupasigi maikidagi popi pambi sing thadana ba thamki bawafam sing adu hena chesil le popi pambi thabana haujik thengnariba leita laira sing kokhan bangam loi tongan ba aina yaba pambai sing sizinaduna laira nang sing kokhan na ba ikoi khudingmak na hotna se Makata na village chief sing amasung miyam na popi thaba lepiyo aikoi khudingmak na kaitharagliba mahusagi khal ngak na bohot na bagaloina na laingak na sangsaliba war on drug mapung phana sagatmina si haide atopa se phong amadana popi thariba sing numit 10 gi manungda yanthatuna mangana na ba KNO na warning tawkhrei kuki lalolub ama weriba KNO na popi pambi thariba singda akanba warning tawraduna numit 10 gi manungda popi pambi thariba sing Paksa na mangan na ba kan bawafam thamkhrei karigumba wafam asi popi thariba singna thabak to onthoktrabadi chapchabe action mayok nagani haina KNO ge president PS Haukip na thadorok pachero lama na haide drone season aduna popi pambi sing paksan na hana bahidak sai ba hore village chief ama sufare sarkar na hojik chathariba war on drugs ki campaign ase hena kansin na Thabak paikhat paga loirena chingi mafam kaya da paksa na popi pambi thariba sing hana ba drone sizinaduna hidak sai ba hore marak asida popi pambi thabaga mari lainana police na fana ba tanari ba Chandel district ke Chahanojang village ki chief
Thangkholet hauke Churachandpur da lotuna leirambadagi Chandel District Police Team amana fagatpa ngamkhre. Popi thaba khulsing napsagi khudongchaba phangandanaba Cape and PD Ministry da che ikhre. Popi thadana ba Leingakna kayaragan na khangangrabasu makhatana popi thabagi thabak sathaba khulsing National Food Security Act napsagi khudongchaba phangandanaba Manipur Leingakki Consumer Affairs Food and Public Distribution Cape and PD Minister L. Susindro na Union Cape and PD Minister Piyush Goyal da ayiba che thakre cycle area da ngasidagi popi pambi thariba sing paksana mangananaba village chip sing na warep lawkhre DMU gi A block thingjin khre DM College of Arts ki campus da leiba DM University gi A block ngasi mahiroi sing na thonglon sin khre hiramasigi matang da paumi sing da wangang laduna DM College of Arts ki secretary El Tombada High DM University ki makada leiba college singge form fill up ki phi lawbada hana lepkiba mamaldage henjin na lawre hiram asida yengsin biu haina kayaragan na mari lainaba authority singda haijagrabasu mijeng amata sangbiraktabadage DMU gi administration block ase ngasidagi matam kaktana thingjin bane makata na mahiroi singge yanaba puraktuna chapsaba phi structure ama leptriba phawbade form fill up ki thabak thoram pumnamak thingjile haina sumhak na makata khe Priyo Sakhina director in charge ki Thoupuraga ne RIMS ki Department of ENT ki Professor Dr. Ais Priyo Sakhina Institute asigi director in charge ki Thoupuraga ni haina India government ke Ministry of Health and Family Welfare Dr. Pulkesh Kumar na order thokre Manipur High Court kumja lisingani kungani thoi ki December 18 da takhiba judgment ki matungin na hana Dr. L. Ranjit na pairamba director ki post adu cancel tawkhibaga loinana Dr. Priyo Sakhibu in charge oina hapkhiba nei mahakna laglibe April 18 phawba natraga regular director ama haptriba phawba phamasi pugadabani haire office April amadagi sanaba hauraga nei Manipur Leingakki thabak thoramda hena yangsinaba amade transparency leinabagi pandamda mamang thaktagi thorang tawduna lakhiba office lagliba April amadagi sanaba hauragani haina Manipur ge chief secretary Dr. Rajesh Kumar na order thoktuna khangan khre order asigi matungina Manipur Leingakki makhada leiba administrative department directorate society agency PSU nachingba pumnumag office ki khutangda thabak tawgadabane loina na mathau taba physical file khudingmak digitize tawthokadabani haina khangalakle Manipur da kumja lisingani kungani thoida lambi gi accident gi thokdok chahum ga yankhai ma pan thokhe miyoi chama ga tara mari shekhe accident da nupi ama sirei Churachandpur district ki manungsa na leiba Thouwong area da ngarang nungthil pung ani rom taba matamda activa tongduna lakba matai manauga Tata truck MN01 A5131 amaga thengjinabada activa da tonglakhive nupi adu khudakta laikhidre haire press na phangba pawgi matungina thokdok adu da laikhidrabe nupi adu gi mameng Bandaram Mawe chahi 53 ne maki mapuroi bagi mameng na Darsingbung kawe makoi Fairjol district ki manungsa na leiba Sipui khuldage ne thokdok asida Chathariba Tata truck amade driver fagat khre haire Khwainambal ima kaithel mathakta sariba dukan sing yanaba leibana phamba yakhiroi ngasidagi Khwainambal kaithel manungda nupa amata phamba yararoi minister Khemsan Khwainambal ima kaithel mathakta sariba dukan sing asigi matangda high court amadi ima kaithel gi marakta sayenaba leibana dukan sing ase hathu na piba made phamba hobagi wafam leitri haina mahut minister Y Khemsan phongdokre Khwainambal ima kaithel da minister masamak laktuna hakthengna yengsin khibaga loinana kaithel ima singge awat pakaya su hangkhre maduda imoinu kaithel ge nakanda sariba two wheeler parking athu badal loisina ba khangalam khibaga loinana hanadagi taknaduna lakpa kaithel ahum gi loop sing wariba Khwainambal imoinu ima kaithel saktam kan balup Khwainambal Laimarel sidabi ima kaithel lukmai se loop amade Khwainambal fawoibi ima kaithel Vendors Welfare Union gi office su PB na ba minister na mari lena ba miyoi sing da khangalam kheng loina na kaithel ahum asigi lairiba solabai ma singi khalaga kaithel ahum ki mobile toilet amade SBI ATM booth su thamna ba khangalam kheng sangai ga manana maru oi ba sa oi riba kharsa faraga hatpage thokdok hengalak pa thengna re chahi marfu draga mari gi tungda loktak patanganu makhalama chaktarak pa urei
lamlaki sa uchek ngakchen bagi saruk ama oina ngahan su amukana Bisnupur Forest Division gi Divisional Forest Officer amasung District Wildlife Warden Dr. Revika Soibam Chanugi midyang makada Division asimaki Range Forest Officer Sukam Ratnana lusingduna ngahan ayuk angan badagi Loktak Patki awang thang pamay kay dalariba jawalam jawda khana na thi humbagi thabak sathakre haide masida kharsa fanaba Konggoy lang mayam thengnabada natana sadan basingna halaba matungda masa semdoktuna sadong sing logthokraga taga tekliba kharsa amo mamagi makok mawun namadi makhong sing leramba thengnaki haide manak nakpada leramba ngagi farm tawba masung ensang napi thiba miyoi singna phongdorokpada sadan basingna lang amadi nongmai sizinaduna faraga halaba matungda sadu semdoklaga pukibagi thabak sing tha khara sida yamna toina sathari haide makhoi di su nomlaga hingba madi kanada wakat kadage khangdabana tumina dumak laibane karigumba laingak amadi Lannai lupsingna thabak laukhlaklabadi angamba mateng pangani haina su phongdoroki haide sadan basingdu nongmai paiduna lakpanina onsinduna thinglubasu ngamde haide ngahan gi thi humbaduda sa fanabagi damak thaklamba konggoi lang nipan phagalakhe numit kharani gi mamangdasu lang kunga manga fagat khibasu laikhre masi tharaga tha kharasida kharsa fanabagi damak thaklamba fagat pakongoi lang humbudra hena fagat khre haide ngahan gi khongsadatuda Wildlife Explorers Manipur Green Brigade Manipur Global Science Club Khoizuman amade Rising Club ngaikhong khulen gi thongmi singsu saruk yakhi haide panba yabade haujik jawalam jawda lariba kharsa hairiba sa asibu kananabagi damak Forest loisang na makhoi gi masing thibagi thabaksu pangthorokpaga loinana community reserve oina semganaba Thourangsu leiribane athuba matamda akanba midyang changhogdrabade mafam asidagi kharsa hairiba sa asi nongmadi mangkhragani haina khongsat asida saruk yakhiba Wildlife Explorers Manipur gi Secretary amade Green Brigade Manipur gi Founder Elangbam Premjit na phongdorokle kharsa hairiba sa makhalasi Wildlife Protection Act 1972 gi Schedule 1 da leiduna sangai ga manana maruoiba sani haiduna lauribane masida natana Manipur da fangliba sa makalasi laibak asigi atopa mafamsingda fangliba makhalsingdagi top libani haire amarom da kumja 1915 da British na record tawramba Greater Scout haina khangnaba lam nganu makhalasigi jura taraga mathoi Loktak Pat ki saruk ama oiriba miyamna Takmu Water Sports Complex haina khangnariba Hubidakta Chathariba thengnare haire nganu makhalasi saknaidaba ornithologist Kumam Jugeswar amade Wildlife Explorers Manipur gi khongbu amana thengratuna photo namlakhibani haire mitai lolda sadangman haina su khangnaba nganu ase Europe amadi America da ayamba phangba nganu makhalne British ki matamda Manipur da marang kaina Chathariba leitragasu kumja 1915 gi January 15 da Marisuba Gurkha Rifles ki Captain L. Gamble na amo mama aduga kumja 1918 ke December 13 Mr. J.P. Mills na laba manongmay na kaptu na hatkibagi record lay haire loina na sahi adumaki November 12 da Mr. J.P. Mills ke sadan ba manasu uki haire nganu makhalasi Alaska Siberia awang Canada amadi Europe awang thangba mafamsingda masako I aduga ningtham thagi matamdana ka hena ingdaba mafamsingda koina satuna chaktai awang nongpok India gi oina mamang sahi kharada Assam amadi West Bengal dasu nganu makhalasi Chathariba gi paulai haire aroibada tabiri bapumnamakpo thagachare